Kumaun Regimensu AR gumna kuki militant singa punduna mitay puruppo tumna mangan na bahot na rabara kunjasing. Kumaun Regimensu Assam Rifle gumna kuki militant singa punduna mitay puruppo tumna mangan na bahot na rabara hayna torbung sabal laikay ge kunjasing na penda ba pongdorok leng. Hau kiba me ahumda kuki militant sing na kudum sansin kraba torbung maning laikay ge veterinary hospital da bunker sajenduna lairiba kuki kulay paiba sing na ngarang nong alamday pung mari rom tarak pada amugan na torbong sabal laikay da layriba mitay kulsing da nong may kapsulak pada ge khoisaw na raba miyam na may kay adom da drone thagatu na yangsen ke adubu miyam ngang na bagida mag center amade state lay ngang na thamliba Kumaun regiment ki company na drone karigida mag thagalino hangduna micham miyam da phuna bahon na rakpada natana drone mapusing fa na bahon na kiba thawong akan ba maong da yaning di haina kunjasing na thamlakre amarom da mitay phurup na hana taramba maphamsing yeng na bathaga luba drone illegal oi haidu na fa na bahon rakpa laibag thiva ne mitay sing na tumlingai da nomay kapsilakuna aki akhang nang haliba kuki khulai paiba sing gi mathakta kari karambe action lakhot khrabage masi na tadana kuki khulai paiba sing na chatharagliba thawong adubu yaning da ba ulluba miyam da onsilagliba Kumaun regiment ase Assam Rifles gumna kuki militant sing ga punduna mitay puruppo mangan na bahot na rabarahay na miyam na hanglakle Amit Shah na phongdokibo wafambu aran bani haidu na Churachandpur da rally chatkre ngasi Churachandpur da miyam ge achauba protest rally ama chatkre rally adubu Bharat ki Union Home Minister na Parliament ta phongdokibo wafam kuki jo community singi lairik iriba singi mathakta FIR palakpa dugi mayokta rally adu chatkivani haire rally adu lamka public ground dagi hauraga Churachandpur gi mafam kaya da chatlaba matung Wall of Remembrance ta lamthungpham oike miyoi lising tara hen bana saruk yakhiba rally adu da Lok Sabha da Union Home Minister Amit Shah na Manipur da thokliba irang asi aran ba moong da laibak asida sanglakpa refugee sing na maram oiraga thorakpa irang ni haina phongdokiba wafam adu buso akan ba moong da yaning da ba phongdokhe rally adu da kuki CSO singi lusing ba kaya su saruk yakhe rally adu da saruk yakiba sing na kuki jo gi history da nakhoi na wa ngang bagi right laite kuki jo phurup ki oja guru sing da ot pa nei ba lepo kuki aikoi gi itihas ti namthaba ngamloi haina iba banner sing sizna khe chamana ba dabi asi tawduna more gi janglem lenthon da maikai adom gi miyoi sing na wakat khongjang junction khe khongsat chaliba sing na rally chanaba thaurang tawrak badage police na curfew lai haiduna chalan khi de haire